Hello YouTube. Ngasi video ki topic sisu PAN card ki matang deni. Aigi hana mamang ni semjagi video Aadhaar card ki mating degi PAN card incometax.gov.in degi kamana lokthokadage khudakta haibadu ai mamang da takchakre aduga ngasi ki video sina online service NSDL PAN card ki website degi kamana PAN card physically isagi address te yoholakadege haibadu gimdang deni aduna haiba process animak se chapti mane adubu amana income tax ki website ni haiba income tax ki website sidadi only PDF oina khudakta download tawba yab khatani aduga NSDL ki website sidana sagi PAN card se isagi address te yaholai loina na 24 hours ki manungda PDF oina su isagi mail dal phangani adubu hana chanaramba PAN card tanabagi niyom si NSDL PAN na piri website sidagi tanai haiba website sidagi su PAN card correction tawba asini sing su ben tawri ai adu ai hojik video da mai osin jage ihan hanbada Google Chrome da changbirani NSDL PAN na ibirani chang matung yan hanba link online PAN application NSDL sida click tawirani chang matung yan hanba application type sida new PAN Indian citizen form 49 is khanbiramani categories individual khanbirani title Sri Srimati Kumari khanbirani last name ibirani hanba first name ibirani middle name ibirani thereby select tawirani email ID hapirani mobile number hapirani aduga sigi term and conditions check tawbiramani aduga makhagi captcha code asi hapiraba matungda submit tawbirani mathangi page da token number amakang pirani token number sin note tawi hawarni aduga continue with PAN application forms click tawbirani mathangi page da ahambagi sida agi documents sing do kamaina thajan ba pamge haibani ahambagi sina digitally eKYC ki matingna habdi sida paper am ta changoi mathang gisina ku scan tawroba document upload tawbigadawni aduga iroi loibagissina physically document ase post ki through da thagadabni duna agi khudong chanam gi damakta yan hanba digital eKYC ji khanjare da makhasida physical PAN card pam mi natraga pam de adugi khanbirani pamagana yes pamdagana no agi kesida di yes se khanjare aduga fees applicable na yawrse sida khoi fees changadaba sing u loina phangani agi kesida lupa chamaga taret changani haibani khalabadung makhada Aadhaar ki last 4 digit mendirani duga Aadhaar da leiba photo dumak PAN card ta su hapa pambra haibagi option ni sida ai kesida di yes adum khanjare duga makhasida gender khanbiramani female khanjare makhar sing devirani parents ki details sida yan hamda father in last name hebirani father ki first name masung father ki middle name ibu madungda koi mother name sidi optional ni dum thambiramani aduga makhasida parent name to be print on PAN card and thai says the mother name father name ani ji manung da ma heta hape ai gesida father name ming piramna father name ohele duga next tawirani duga mathangi page sida makha min dringai mathaki save draft sin nambirani habdi data miyam se mangdana ba khodi makhata na source of income leibra leitabra ai gesida di leite non income select tawjare makhar sum sing debirani telephone and email details da isagi country code khanbirani India khanjare next tawirani matang sida area code AO code range code AO number si sing je karino idea amta leite si sing je karino khangna binam ta makhagi for help on AO code si matengna khoi haiba coaching ase thisi am Indian citizen khanbirar matungda isagi state khalani city khanbirani khala matungda do makhara pi ba circle sidagi isagi ward number adumna leriba jaga do karamba ward na konge haibado yenglaga khanbirani agi kesida ihan hanba isi circle imphal se khanjare do next namjare do mathangi pesida declaration sida himself or herself select to biramani place sida imphal hapirani desidi ngasi lejare do submit nambirani do mathangi pesida Aadhaar number gi ihan hanba digit nipan do hapirani duga ngasai aina mian giba mayam do sumi natraga lali haibdo complete check to birani sida ai kesida soibam ti yaudre aduna proceed to birani proceed to matung mathangi page da sagi sang do paisa do payment to bidawni payment to no binamakta sana apamba motu sidagi khanbi gadawni ai kesida online payment through Paytm je khanjare adu sida kakadab amount soloi tawre aduna makhagi term of service se agree to matung proceed to payment se nambirani mathangi page da pay confirm je nambirani aduga sida QR code gi tawge haragana sidagi tawge yare aduga makha atopo option debit card UPI net banking sing dagi tawge haragana apa ma select tawge yare ai kesida QR code se scan tawjare
पेमेंट प्रोसेस तौरे पेमेंट सक्सेसफुल होगरे अमु हन नौना लॉगिन तौरगा चंगबिरो हायबनी अदुना अखोय मथकी होम सिदा क्लिक तौर मतुंगदा यान हन पेज समाइना थोलानी सिदा रजिस्टर यूजर सिदा क्लिक तौबिर मतुंगदा मथंग समाइ तौ पेज मु उफंगनी सिदा साइ ममांग पिरखिबा टोकन नंबर दो सिदा हाबिरनी अदुगा टोकन नंबर से खंगद्रगदी इसागी साइ हापखिबा ईमेल दसु लांगनी चेक तौबिगदौनी अदु हापनी ईमेल हापिरनी इसागी डेट ऑफ बर्थ कंफर्म तौबिरनी अदुगा मखाई कैप्चा से हापा मतुंगदा सबमिट सिदा नंबिरनी हौजिक साइ खोगी फॉर्म मखा ताना उफंगनी मखा सिदा चेक तौबिरो मतुंगदा ऑथेंटिकेट से नंबिरनी दगी मथंगी पेज दा कंटिन्यू विद EKYC से नंबिरनी दुगा मथंगी पेज दा अखोगी आधार दुगा लिंक तौनरिबो मोबाइल नंबर दा OTP अमा लामनी कोड अदु सिदा हापिगदौनी हापिर मतुंगदा सबमिट सिदा नंबिरनी मखा ताना कंटिन्यू विद E-sign से चंगबिरनी सिदा मथकी आई हेयर बाय सिदा चेक तौबिरमनी दुगा मखा सिदा इसागी आधार नंबर दा हाप मतुंगदा सेंड OTP सिदा अमु नंबिरनी सिदासु OTP अमा लामनी OTP दु हापिरनी दुगा वेरीफाई OTP से नंबिरनी OTP से सक्सेसफुली वेरीफाई तौरे मथंगी पेज दा समाइ तौ पेज अमु उफंगनी सिदा हाइसे E-sign तौखरबनीना फिजिकल ओइबो डॉक्यूमेंट्स अमता मथौ ताद्रे हायबनी अदुने एक्नॉलेजमेंट से डाउनलोड तौनबा डाउनलोड PDF से नंबियो हायबनी अदुगा फाइल असि पासवर्ड प्रोटेक्टेड ओइ हायबनी हायबदी पासवर्ड यावे हायबनी पासवर्ड से कई ओइगदगी हायबदम दाखोगी डेट ऑफ बर्थ DDMMOY हायबी फॉर्म सिदा ओइगनी डाउनलोड तौर बतुंगा फाइल से हांगतोकनो बिनमक्ता इसागी डेट ऑफ बर्थ हापिरनी 01/01/1995 एग्जांपल ओइना दु ओके से नमगा अंदा फाइल से ओपन तौबिगदौनी अदु इसागी फिजिकल पान कार्ड 15 डेज हाबदी अप्लाई तौबो निमिसतगी 15 डेज की मनुंग फावबदे इसागी एड्रेस ता लानी अदुगा अथुकागी सिजननबा इसागी पेन कार्ड ngasai khoina hapkeba isagi email da 24 hour boki manung da laani haiba file du download tawraga print out tawraga athu kai gi dum sina yare duna haiba kana basing ase lobiyo si haraga ai video se matang solution jage next ki atopa topic amada mu thanks for watching.